Citizenship Amendment Bill na Manipur Sakaloi haibasi ILP ki clause ta yauri. Maram aduna miyamna mipaningai karisu leite bill la simiyoibagi minungsigi yenglaga secularism da yumfam oiba bill amani haina Lok Sabha ki MP Dr. R.K. Ranjan na phongdokre. Imphal East District Police Commando amadi tarabanga suba Assam Rifles ki apunba kangbu amana ngarang mapau khulendagi aina thingkraba lalahulup MNPF ki active cadre ma fagatkrei. Amadi Imphal West District Police Commando amadi tarabanga suba AR gi apunba kangbu amanasu ngairamgomdagi UNLF cadre ma fare hairi. IJR South ki lisik makhada kunipan suba sector Assam Rifles ki Salon Battalion na Chana Safang Bible School da tamliba bairoi singa stationary ki polam singyan thokre. Citizenship Amendment Bill ki mayokta awangnapu bharat ki miyamna sangsin ki vi hoda Assam da miyoi mari laikidre. Divugar da ayuk pung 9 dagi nungthil pung 2 aduga Guwahati da ayuk pung 8 dagi nungthil pung 4 fawba curfew kom thokre. Adu moinamak Assam ki district 10 da internet service ki athingba leiri.